Imphal West District ki KANGCHUP State Force amadi Kuki Khulai Paiba Singi Marakta Jauna Khut Thokna Khrei Kuki Khulai Paiba Singna Nomai amadi Mortar Kaplakpada Kunja Mapan Asopan Nanglei Kuki Khulai Paiba Singi Marakta Su Misimina Yauramgani Hairi Kakching District ki SUGNU da Haukiba Me Kunipandagi Kuki Militant amadi State Force ki Marakta Chatharakiba Kuthoknabagi Thodokta Leikidraba Sibak Chang Singh Ngasi Nungthil Security Force na Mai Pakna Lawthokpa Ngamkhre Hairi Union Home Minister Amit Shah ki khongchat na lengak asi hinglibra sirabra haiba khanghandana chamamnaba mawongda thamlambana miyamgi mihuna sembat lengak asi phagi tahangadawre haina CLP leader Okram Ibobina maral sirakli miyamna demand tawduna lakpa Kuki militant singdagi shu lawtho haiba wafam gi matangda Union Home Minister Amit Shah na mayek singba wafam phongdoklamdaba si peningai oide haina JDU Manipur na thamlakli Union Home Minister Amit Shah na phongdok lamba wafam gi matung inna serasida de facto PR leibaga manare nakai sengna PR lauthoklaga nauna election tawbana fagani haina BJP Manipur Pradesh ki chief spokesperson oiramba Chongtham Bijoy na phongdorakli Miyam na lawkiba lenga ki nongmai combing operation tawduna lawkhatkani haiba wafam taramna OA nongmai thidokuna lawkhatpagi thabak tampaka chak manana Kuki singna kundaba chingi mafamda su chathabiyu haina MEETEI LEEPUN hairakli amasung SUGNU police station amadi SDPO office ki gate mamangda Assam Rifles ki Casper gari ahum khamjinduna thatchilaga thami haibagi wahongda SUGNU police amadi Assam Rifles ki marakta ungkhatna khrei